ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯚꯦꯇꯔꯥꯟꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ North East States-singgi manungda Manipurna chahi amada lupa crore chahum hubutara mathoi subsidy piduna khwaidagi nemba mamalda miyamda mai phanghanba ngamle haina Power Minister Thongab Biswajitna phongdokkhre. Children home da lairiba angang sing masa mau fana thamnaba Social Welfare Department na tungan ba thabak thausil kaya paikhatki haina Social Welfare Minister Haikam Dingona phongdorakle. Traffic rule thugaiba sing faraga chalan kakpa khaktana traffic ka mari leinaba issue khudingmakki solution natte haina Traffic Control Police ki SP Pramesh Arambamna phongdorakle. Amade Center na Indo-Myanmar border da free movement regime chatnadana ba amade border fencing tawnaba warep lawkhiba ado handokpinaba Mizo Jirlai Paul na Union Home Minister Amit Shah da ayiba jerolama pisankhre.